Esagi Kannaba Khanduna 44-Yaithibi Loukol Farmers and Land Owners Development Association da Wapham AMATA TANARAMDANA THABAK TOUBIDANABA PATTADAR AMADI LOUMISINGDA appeal TOURAKLI Association Esagi President KS Roman Kumar na Kudek Biduna THADORAKPA Chirol AMADA 44-Yaithibi Loukol Yaithibi Kunau Haidiba Mapamasi Thawal District Amadi Thawal Revenue ASO gi makhada leiba miyam na khangnaraba Wapham amani Sports University sagani tawrambadagi tokraba matungda mapamasi hanagi lomi patadar singna sarkarda haija chachaduna Wapham amuk mapuda pibinaba hanjannaba hotnaribani masigidamak patadar singna member oiduna semba association chu leidibani haidiba sigi maramda hojik state government na case process tawduna Loisindana Ladibani Asigumba Tankak Asida Kanagumba Kanagubi Singna Loop Asibu Kambi Ubidana Masamasagi Kannaba Oiba Wapham Sarkar the approach to Bugit Tabak Jataba Oirodaba Wapham Pongdok Naba Awang Bataki Mipam da insist ba Haijinba Kochinba Amadi Insin Banatingba Taubigadaba Laidabadi Handopiu Amadi Loop Asiga Hana Tanabiu Karigumba Esagi Lanagi Kannaba Loop Asibu Nathairaga Esagi Apamba Adukak Taurabadi Wapham Asiga Mari Lainaba Tabak Toram Labadi Lomi Pata Dar singna lupna larokpa warep ki apapata isa isana lobi gadabani haina chirol asina makhatari